ꯂꯦꯡꯁꯤꯟ ꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯏꯄꯤꯁꯣꯗ 49 and 50 ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯃꯥꯏꯛ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯁꯀꯤ ꯂꯦꯞꯇꯣꯞꯇ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯒꯅꯦꯠ ꯑꯆꯧꯕ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯅꯦꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤ ꯇꯦꯠꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯦꯠ ꯃꯊ꯭ꯋꯥꯏꯗꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗꯅ ꯂꯩꯈꯤ ꯃꯍꯥꯛ ꯁ꯭ꯀꯥꯏꯂꯔꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯗ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯔꯣꯏ ꯑꯃꯗꯤ ꯀꯅꯥꯝꯇꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯒꯁꯀꯤꯗꯃꯛꯇ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯤ ꯑꯃꯗꯤ ꯒꯁꯀꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯁꯥꯔꯤꯕ ꯃꯦꯠꯁꯤꯡ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯂꯤꯗꯤꯌꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯛ ꯑꯃꯗꯤ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯅꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯏꯛꯅ ꯉꯝꯗꯨꯅ ꯒꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯁꯨ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯏꯅꯧ ꯅꯧꯅ ꯍꯧꯒꯗꯧꯔꯤꯕ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯌꯥꯝ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯍꯧꯔꯁꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯒꯁꯀꯤ ꯂꯣꯟꯗ꯭ꯔꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯖꯦꯜꯗ ꯊꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯅꯕ ꯃꯥꯏꯛ ꯂꯥꯛꯈꯤ ꯂꯣꯟꯗ꯭ꯔꯤꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯏꯀꯤ ꯀꯤꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯒꯁ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯉꯣꯟꯗ ꯄꯤꯔꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯗꯤ ꯒꯁ ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯁꯀꯤ ꯀꯔꯕꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯅ ꯍꯪꯂꯛꯂꯕꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯃꯦꯟꯅꯔꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯗꯤ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯁꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯦꯅꯦꯖ ꯇꯧꯔꯤꯕ ꯂꯣꯟꯗ꯭ꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯆꯧꯕ ꯃꯦꯠ ꯁꯨꯡꯐꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯊꯥꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 9ꯗꯤ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯁꯅ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯋꯥ ꯍꯥꯏꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯄꯤꯗꯨꯅ ꯊꯝꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯉꯔꯥꯡ ꯖꯦꯜꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯩꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯁꯣꯏꯗꯅ ꯀꯪꯊꯣꯔꯛꯀꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯋꯥ ꯂꯥꯎꯅꯔꯛꯀꯅꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯀꯩꯝꯇ ꯋꯥꯠꯇꯅ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯆꯤꯟ ꯋꯥ ꯍꯦꯟꯒꯅꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯁꯇꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯝꯗꯧꯅ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯅꯧꯕ ꯀꯔꯕꯥꯔ ꯑꯃ ꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯒꯁꯅ ꯅꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯒꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯝꯇ ꯋꯥꯠꯇꯅꯕ ꯄꯤꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯆꯥꯅꯁꯨꯁꯤꯡꯅ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯋꯥ ꯑꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯚꯔꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯔꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯟꯅꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯒꯤ ꯃꯔꯝꯆꯠ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯂꯩꯍꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯁ꯭ꯀꯥꯏꯂꯔꯅ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯜꯇꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯟꯁ ꯂꯧꯗꯨꯅ ꯃꯍꯥꯛꯁꯨ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁ꯭ꯀꯥꯏꯂꯔꯁꯨ ꯃꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯊꯤꯡꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔ ꯑꯗꯨꯗ ꯃꯥꯏꯛꯁꯨ ꯌꯥꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯗ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯁꯣꯜꯗꯤ ꯌꯥꯝ ꯀꯟꯅ ꯌꯥꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯥꯏꯛꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯛꯄꯨ ꯀꯤꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯥꯏꯛ ꯌꯥꯎꯍꯟꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯃꯦꯠ ꯑꯁꯦ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯗꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯏꯛꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏ ꯃꯥꯏꯛ ꯃꯇꯣꯝꯗꯅ ꯇꯧꯕ ꯉꯝꯒꯗꯕ ꯊꯕꯛꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯖꯦꯁꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯁꯣꯜ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛꯅ ꯀꯔꯕꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯧꯒꯗꯕ ꯔꯨꯜ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯦꯠ ꯁꯨꯡꯕ ꯑꯃꯗꯤ ꯃꯦꯠ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯅ ꯋꯥꯜꯇꯔ ꯖꯦꯁꯤ ꯅꯕꯥꯅꯤꯒꯤ ꯅꯊꯧꯅꯤ ꯑꯗꯨꯒ ꯃꯦꯠ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯀꯦꯃꯤꯀꯦꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯕꯛꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯈꯪꯅꯔꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯧꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯅꯒꯨꯝꯁꯤ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯇꯧꯅꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯁꯥ ꯅꯁꯥꯅ ꯌꯥꯖꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯦ ꯅꯁꯥ ꯅꯁꯥꯅ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯦꯠ ꯁꯨꯡꯕꯗ ꯃꯐꯝ ꯆꯥꯒꯗꯕ ꯃꯐꯝꯗꯣ ꯊꯤꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯔꯛꯏ ꯍꯧꯖꯤꯛꯁꯨ ꯁꯣꯜꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯥꯏꯛ ꯌꯥꯎꯍꯟꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ
ꯃꯥꯏꯛꯇꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯍꯥꯏꯖꯕ ꯁꯥꯔꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯔꯠꯅꯔ ꯃꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯦꯠ ꯁꯨꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯐꯦꯛꯇꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯗꯣꯛꯂꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯄꯣꯠꯆꯩ ꯑꯐꯠꯇ ꯍꯥꯎꯗꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯅꯝ ꯃꯍꯥꯁꯤꯡ ꯑꯗꯣ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯦꯠ ꯁꯨꯡꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯅ ꯑꯣꯏꯐꯝ ꯊꯣꯛꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯁꯤꯡ ꯃꯅꯤꯟ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯡꯕ ꯂꯣꯏꯔꯕ ꯃꯦꯠꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯤꯡ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯁꯣꯏꯗꯅ ꯍꯟꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯖꯦꯁꯤ ꯆꯠꯈꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯣꯜꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯇꯟ ꯑꯃꯗꯤ ꯄꯔꯣꯊꯥ ꯔꯦꯗꯤꯃꯦꯗ ꯁꯥꯐꯝ ꯐꯦꯛꯇꯔꯤ ꯑꯃꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯦꯠ ꯁꯨꯡꯐꯝ ꯑꯣꯏꯕꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯅꯈꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯆꯥꯕ ꯊꯛꯄꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯆꯥꯕ ꯊꯛꯄꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯛꯇꯔꯤꯁꯤꯡ ꯑꯁꯤꯗꯗꯤ ꯁꯔꯀꯥꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯛ ꯂꯥꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯝꯗꯧꯅ ꯆꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯍꯧꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯕ ꯃꯦꯠ ꯁꯨꯡꯐꯝ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯔꯤ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯋꯥꯜꯇꯔꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯦ ꯏꯃꯨꯡꯗ ꯃꯥ ꯇꯤꯟ ꯀꯥꯡ ꯌꯥꯝꯅ ꯏꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯝꯕꯨꯔ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯑꯃꯗꯤ ꯃꯥꯟꯆꯥꯡꯁꯤꯡ ꯑꯗꯨꯗ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯣ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯅꯕ ꯀꯣꯏꯁꯤꯜꯂꯤꯕ ꯌꯨꯝꯅꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯃꯤ ꯑꯝꯇ ꯂꯩꯅꯔꯣꯏ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟ ꯀꯥꯡꯁꯤꯡꯗꯣ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯨ ꯆꯥꯏꯁꯤꯜꯂꯝꯃꯒ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯒꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯃꯦꯠ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯃꯦꯠ ꯁꯨꯡꯕꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯅꯝꯊꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯤꯟ ꯍꯤꯗꯥꯛ ꯑꯃꯗꯤ ꯀꯥꯡ ꯍꯤꯗꯥꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯅꯤ ꯃꯈꯣꯏꯅ ꯐꯅ ꯆꯤꯡꯅꯕ ꯂꯩꯔꯕꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯩꯁꯨ ꯌꯦꯡꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯇꯤꯟ ꯍꯤꯗꯥꯛ ꯑꯃꯗꯤ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃ ꯊꯝꯕ ꯇꯥꯏ ꯃꯈꯣꯏꯅ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯗꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯇꯤꯟ ꯍꯤꯗꯥꯛ ꯍꯦꯛ ꯆꯥꯏꯕ ꯂꯣꯏꯔꯝꯕꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯃꯅꯨꯡꯗ ꯃꯦꯠ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯃꯦꯠ ꯁꯨꯡꯉꯝꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯃꯦꯠ ꯁꯨꯡꯕ ꯑꯗꯨꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯠꯇꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯦꯠ ꯁꯨꯡꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯀꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯒꯤ ꯃꯃꯥꯟꯅꯕ ꯄꯤꯠ ꯑꯃꯗꯤ ꯕꯦꯖꯔ ꯃꯈꯣꯏ ꯑꯅꯤꯅ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯅ ꯃꯈꯣꯏꯅ ꯀꯟꯁꯔꯠ ꯆꯠꯄ ꯃꯇꯝꯗ ꯄꯨꯕ ꯃꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯞꯄ ꯑꯆꯧ ꯕꯣꯛꯁꯇꯣ ꯑꯗꯨꯒꯨꯝꯕ ꯑꯆꯧ ꯕꯣꯛꯁ ꯈꯔ ꯂꯩꯕꯒꯤꯗꯃꯛꯇ ꯃ꯭ꯌꯨꯖꯤꯛ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯆꯥꯎꯕ ꯁꯥꯡꯕ ꯑꯃꯗꯤ ꯃꯃꯜ ꯍꯪꯗꯣꯛꯂꯝꯃꯤ ꯄꯤꯠꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯅꯥꯞ ꯑꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯕꯣꯛꯁ ꯑꯁꯦ 4 ꯄꯥꯝꯃꯤ ꯁ꯭ꯇꯣꯔ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯆꯥꯎꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯈꯣꯏꯒꯤ ID ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯆꯩ ꯎꯠꯇꯕ ꯌꯥꯔꯣꯏ ꯄꯤꯠꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟꯅꯣ ꯀꯩꯒꯤ ꯆꯦ ꯆꯥꯡꯅꯣ ꯑꯩꯈꯣꯏꯅ ꯄꯤꯗꯣꯔꯤꯕꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯇ ꯂꯩꯒꯗꯕ ꯀꯥꯔꯗ ꯑꯃꯗꯤ ꯆꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯦꯖꯔ ꯑꯃꯗꯤ ꯄꯤꯠꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯖꯦꯁꯤꯒꯤ ꯏꯃꯨꯡꯗ ꯊꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯀꯔꯕꯥꯔꯗ ꯄ꯭ꯔꯃꯣꯁꯟ ꯀꯥꯔ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯗꯣꯔꯦꯅꯦ ꯖꯦꯁꯤꯅ ꯄꯤꯠ ꯑꯃꯗꯤ ꯕꯦꯖꯔꯗ ꯃꯈꯣꯏꯅ ꯊꯕꯛ ꯆꯠꯂꯨꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯔꯨꯕ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯄꯤꯠ ꯑꯃꯁꯨꯡ ꯕꯦꯖꯔ ꯃꯈꯣꯏ ꯑꯅꯤ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯖꯦꯁꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯔꯕꯥꯔꯗꯨ ꯍꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯁꯣꯏꯗꯅ ꯀꯔꯕꯥꯔ ꯌꯥꯎꯁꯤꯜꯂꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯛꯎ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯑꯃꯗꯤ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯃꯌꯥꯝ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯑꯝꯇ ꯍꯨꯔꯥꯟꯕ ꯌꯥꯔꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯆꯤ ꯑꯝꯇ ꯂꯦꯡꯍꯟꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯃꯗꯨ ꯍꯦꯛ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯦꯟꯅꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯄꯨꯟꯅ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯁꯦ ꯇꯣꯛꯄ ꯇꯥꯕꯅꯤ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯄꯩꯁꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯒꯗꯕꯅꯤ
ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯑꯝꯇ ꯋꯥꯠꯇꯅ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯎꯔꯕꯁꯨ ꯎꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏꯅ ꯁꯨꯡꯍꯪ ꯍꯪꯂꯣꯏꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯋꯥ ꯁꯨꯡꯉꯥꯏ ꯍꯥꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏꯗ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯅꯈꯣꯏ ꯋꯥꯍꯪ ꯑꯝꯇ ꯍꯪꯗꯕꯤꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯎꯄꯨ ꯃꯔꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯖꯦꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯔꯦ ꯑꯃꯗꯤ ꯃꯦꯠ ꯁꯨꯡꯕꯗ ꯆꯪꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ ꯋꯥꯜꯇꯔꯁꯨ ꯖꯦꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯣꯛꯁꯤꯡ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕ ꯃꯇꯝꯗ ꯊꯣꯛꯀꯗꯧꯔꯤꯕ ꯅꯝꯊꯤꯕ ꯑꯃꯗꯤ ꯀꯟꯕ ꯃꯅꯝꯁꯤꯡ ꯑꯗꯣ ꯀꯝꯗꯧꯅ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯃꯦꯛꯁꯤꯀꯣꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯒꯣꯗꯥꯎꯟ ꯑꯃꯗ ꯗꯝꯕꯨꯔ ꯑꯃ ꯈꯟꯗꯨꯅ ꯗꯝꯕꯨꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯣꯏꯅ ꯁꯦꯠ ꯑꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯝꯕꯨꯔ ꯑꯆꯧꯕ ꯑꯃ ꯈꯟꯗꯨꯅ ꯗꯝꯕꯨꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯅꯝꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗꯁꯨ ꯄꯥꯏꯊꯣꯛꯂꯣꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯆꯤꯡꯅꯕꯒꯤ ꯆꯥꯡ ꯑꯁꯦ ꯌꯥꯝꯅ ꯍꯟꯊꯔꯛꯀꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯤꯌꯥ ꯃꯆꯥꯅꯨꯄꯥꯒ ꯖꯦꯁꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯌꯦꯛꯂꯤꯕ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯣ ꯍꯥꯊꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯋꯥꯜꯇꯔꯕꯨ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅꯤ ꯃꯍꯥꯛꯀ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯃꯥꯏꯛꯀ ꯗꯤꯜ ꯇꯧꯅꯈꯤꯕ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄ ꯀꯝꯄꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯀ꯭ꯂꯥꯏꯟ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯤ ꯈꯟꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯗꯤꯜ ꯇꯧꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯒꯗꯧꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝꯕꯨꯗ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯍꯜꯂꯛꯄ ꯌꯥꯈꯤꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯆꯥꯒꯗꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯣ ꯍꯥꯏꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯇꯤꯟ ꯑꯃꯗꯤ ꯀꯥꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯗꯤ ꯁꯤꯔꯗꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯥꯏꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯂꯣꯏꯅ ꯍꯥꯠꯂꯒꯗꯕꯅꯤ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯁꯦ ꯏꯅꯧ ꯅꯧꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯅꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔ ꯑꯃꯁꯨꯡ ꯖꯦꯁꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄ ꯃꯤ ꯁꯥꯗꯨꯅ ꯌꯧꯔꯛꯈꯤ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯅꯍꯥ ꯈꯔ ꯑꯣꯏꯕ ꯑꯃ ꯌꯥꯎꯏ ꯃꯃꯤꯡꯅ ꯇꯣꯠ ꯀꯧꯏ ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯌꯨꯝ ꯑꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯗꯣ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯨꯊꯠꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯁꯥꯔ ꯍꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯑꯀꯥꯏꯕ ꯑꯝꯇ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯇꯣꯠ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯁꯦ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯦꯠ ꯁꯨꯡꯕ ꯍꯧꯅꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯗꯝꯕꯨꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯃꯦꯠ ꯁꯨꯡꯐꯝ ꯁꯦꯝꯂꯝꯃꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯕꯣꯛꯁꯇꯒꯤ ꯑꯃꯃꯝꯇ ꯇꯞꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯋꯥꯜꯇꯔꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯛꯈꯤ ꯖꯦꯁꯤꯁꯨ ꯃꯥꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯋꯥꯜꯇꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯗꯝꯕꯨꯔ ꯃꯅꯨꯡꯗꯨꯗ ꯃꯄꯥꯟꯗꯒꯤ ꯑꯌꯦꯠꯄ ꯑꯀꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯃꯦꯠ ꯁꯨꯡꯕ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯕꯤꯌꯔ ꯑꯃꯃꯝ ꯊꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯅ ꯉꯍꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯆꯥ ꯅꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯉꯛꯄꯨ ꯉꯛꯂꯨꯔꯕꯅꯤꯅꯦ ꯑꯦꯟꯗ꯭ꯔꯤꯌꯥꯗꯣ ꯅꯉꯣꯟꯗ ꯐꯖꯅ ꯉꯥꯎꯖꯕ ꯃꯥꯜꯂꯤꯅꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ ꯅꯪꯁꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯦꯟꯗ꯭ꯔꯤꯌꯥꯗꯣ ꯅꯉꯣꯟꯗ ꯐꯖꯅ ꯉꯥꯎꯔꯦ ꯖꯦꯁꯤ ꯋꯥꯜꯇꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯀꯗꯣꯝꯗ ꯊꯣꯛꯂꯒꯗꯣꯔꯤꯕꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯑꯦꯟꯗ꯭ꯔꯤꯌꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯋꯥꯜꯇꯔꯅ ꯋꯥ ꯈꯔ ꯀꯣꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗꯗꯤ ꯋꯥ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏ ꯃꯇꯝ ꯑꯗꯨꯗꯅ ꯀꯝꯗꯧꯅ ꯋꯥ ꯑꯁꯤ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯦꯟꯗ꯭ꯔꯤꯌꯥꯅꯗꯤ ꯈꯪꯕ꯭ꯔꯥ ꯖꯦꯁꯤꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ
ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯊꯕꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯚꯥꯞ ꯇꯥꯏꯌꯦ, ꯅꯪꯅ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯆꯦꯟꯅꯒꯗꯧꯔꯤꯕꯁꯦ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ, ꯑꯩꯁꯨ ꯆꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯕꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏ꯫ ꯏꯕꯥꯅꯤꯅ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯤꯕꯁꯦ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤ, ꯑꯩꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯀꯩꯁꯨ ꯌꯦꯠꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥꯒ ꯇꯨꯡꯗ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯋꯥ ꯂꯣꯠꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨ ꯅꯪꯒꯤ ꯗꯤꯁꯤꯖꯟꯅꯤ, ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯔꯦꯞꯅꯤ꯫ ꯅꯪꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯖꯦꯁꯤ, ꯉꯁꯤ ꯏꯕꯥꯅꯤꯅ ꯍꯤꯡꯂꯤꯕꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯆꯧꯕ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯂꯩꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯇꯨꯡꯗ ꯅꯪꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯕ ꯑꯁꯤ ꯅꯪꯅ ꯃꯥꯡꯍꯜꯂꯛꯂꯣꯏ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥꯁꯦ ꯊꯥꯖꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯁꯦꯌꯔ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯈꯜꯂꯕꯗꯤ ꯅꯪꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯩꯁꯨ ꯊꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯦꯁꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ꯫ ꯋꯥꯜꯇꯔꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯖꯦꯁꯤ, ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯑꯔꯣꯠꯄ ꯃꯌꯥꯝ ꯑꯃ ꯊꯝꯈꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯆꯤꯟ ꯊꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ, ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯠꯄ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯟꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯁꯨꯡꯊꯝ ꯊꯝꯃꯣꯏꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯁꯣꯛꯀꯗꯕ ꯅꯠꯇ꯭ꯔꯒꯅ ꯇꯨꯡꯗ ꯅꯉꯣꯟꯗ ꯁꯣꯛꯀꯗꯕ, ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯛꯀꯗꯕ ꯋꯥ ꯑꯗꯨꯗꯤ ꯅꯪꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯁꯦ ꯂꯣꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯈꯟꯒꯗꯕꯅꯤ꯫ ꯖꯦꯁꯤꯅ ꯏꯪꯒꯪꯒꯪꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯀꯔꯝꯕ ꯋꯥꯔꯤꯅ ꯂꯣꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤꯁꯨ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦꯡꯇꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯕꯛ ꯇꯧꯗꯣꯔꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ꯫ ꯃꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯍꯦꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯍꯦꯡꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯈꯟꯗꯨꯅ ꯍꯦꯡꯕꯨ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯡꯅ ꯑꯋꯥꯕ ꯇꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯂꯥꯛꯂꯒ ꯍꯦꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯡꯅ ꯒꯁꯀꯤ ꯃꯔꯝꯗꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯦꯡꯅ ꯃꯈꯣꯏꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯍꯦꯡꯒꯤꯗꯃꯛꯇ ꯍꯟꯅ ꯌꯦꯡꯈꯤꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯦꯡ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯡꯕꯨ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯦꯡꯀ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯖꯣꯏꯟ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯍꯦꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ? ꯃꯍꯥꯛꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯖꯣꯏꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯕꯨꯗꯤ ꯖꯣꯏꯟ ꯇꯧꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁꯤꯟꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤꯗ ꯅꯥꯕꯒ ꯄꯨꯡꯐ ꯐꯍꯧꯔꯦ꯫ ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯔ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯋꯥꯜꯇꯔ ꯑꯃꯗꯤ ꯅꯪꯅ ꯍꯦꯡꯀꯤ ꯍꯣꯁꯄꯤꯇꯥꯜ ꯕꯤꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯄꯤꯔꯝꯗꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯍꯦꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯦꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯅꯣꯏꯒꯤ ꯄꯥꯔꯇꯤꯗꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯕ? ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯦꯔꯤꯅ ꯄꯥꯔꯇꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯗ ꯃꯥꯗꯤ ꯀꯔꯤ ꯄꯥꯔꯇꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔꯒꯤ ꯕꯥꯔꯊꯗꯦ ꯌꯧꯁꯤꯜꯂꯛꯂꯦꯗꯅ, ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯅꯪꯅ ꯍꯦꯛ ꯗꯔꯀꯥꯔ ꯇꯥꯕ, ꯅꯪꯅ ꯍꯦꯛ ꯄꯥꯡꯉꯣ ꯍꯥꯏꯕ ꯃꯇꯦꯡꯗꯣ ꯍꯥꯏꯔꯛꯑꯣ, ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯜꯇꯔꯒꯤ ꯕꯥꯔꯊꯗꯦ ꯇꯧꯔꯔꯣꯏ꯫ ꯃꯦꯔꯤꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯋꯥꯜꯇꯔ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯃꯌꯥꯗꯅꯤ ꯃꯥ ꯀꯦꯟꯁꯔ ꯅꯥꯔꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯀꯦꯟꯁꯔ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯀꯩꯝꯇꯐꯥꯎ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯗꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯝꯗꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯗꯨꯅ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯨꯔꯨꯞ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯦꯔꯤꯗꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯁ꯭ꯀꯥꯏꯂꯔ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡꯁꯨ ꯆꯥꯎꯗ꯭ꯔꯤ, ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯨꯞ ꯊꯛꯇꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯆꯨꯔꯨꯞ ꯍꯦꯛꯇ ꯊꯛꯆꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯅ ꯏꯈꯪ ꯈꯪꯍꯧꯗꯅ, ꯃꯦꯔꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯝꯇ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯁ꯭ꯀꯥꯏꯂꯔ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯃꯦꯔꯤꯗ ꯍꯟꯖꯤꯟꯅ ꯂꯥꯎꯁꯤꯜꯂꯛꯈꯤ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯡꯕ ꯃꯦꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯠꯁꯤꯡ ꯑꯗꯨ ꯀꯦꯖꯤ ꯀꯌꯥ ꯊꯣꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯀꯦꯖꯤ ꯃꯁꯤꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯖꯤ 10 ꯈꯔ ꯍꯦꯟꯅ ꯊꯣꯛꯂꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏ, ꯃꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯨꯗꯕ ꯌꯥꯗꯕ ꯕꯦꯒꯁꯤꯡꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯅꯕ ꯃꯦꯆꯤꯟ ꯑꯗꯣ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯆꯥꯏꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯔꯤꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ 5ꯔꯛ ꯇꯧꯕꯕꯨ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ? ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯋꯥꯜꯇꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯀꯝꯗꯧꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯅꯣ? ꯃꯦꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯥꯁꯦ ꯆꯨꯔꯨꯞꯀ ꯊꯛꯀꯠꯂꯛꯏ, ꯑꯉꯥꯡꯁꯨ ꯄꯤꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯦ ꯑꯩꯅ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤ꯫ ꯋꯥꯜꯇꯔ, ꯑꯩ ꯏꯆꯦꯒꯤ ꯐꯤꯕꯝ ꯑꯁꯦ ꯈꯔ ꯐꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯁ꯭ꯀꯥꯏꯂꯔꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯑꯃꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯤꯕꯁꯦ, ꯋꯥꯜꯇꯔ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯍꯧꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯋꯥꯜꯇꯔ, ꯅꯪꯒꯤ ꯀꯦꯟꯁꯔꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯦꯟꯁꯔꯁꯨ ꯅꯠꯇꯦ, ꯑꯩ ꯖ꯭ꯋꯥꯔꯁꯨ ꯁꯥꯟꯅꯗꯦ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯠꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯣ꯫ ꯋꯥꯜꯇꯔꯅ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ, ꯃꯦꯔꯤ, ꯅꯪ ꯇꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯈꯪꯂꯤꯕ꯭ꯔꯥ? ꯅꯣꯏ ꯆꯦꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯗꯣ꯫ ꯇꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯨꯝꯗ ꯇꯨꯁꯟꯕꯅꯤ ꯍꯥꯏ, ꯀꯩꯗꯧꯕꯅꯤ ꯍꯥꯏ꯫ ꯇꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯅꯤ, ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯇꯦꯠꯅ ꯁꯣꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯂꯔꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯅꯣ? ꯃꯗꯨ ꯃꯔꯝ ꯆꯥꯗꯦꯗ ꯋꯥꯜꯇꯔ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯦꯔꯤ, ꯃꯔꯝ ꯂꯩꯅꯦ꯫ ꯃꯦꯔꯤ, ꯅꯪꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅꯗꯤ ꯈꯪꯂꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯃꯦꯔꯤꯗ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯦꯔꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯂꯕꯤ ꯅꯨꯄꯤꯅꯤ꯫ ꯋꯥꯜꯇꯔꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁ꯭ꯀꯥꯏꯂꯔꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯁ꯭ꯀꯥꯏꯂꯔꯒ ꯇꯦꯠꯀ ꯀꯝꯗꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯔꯝꯂꯤꯕꯅꯣ? ꯃꯦꯔꯤꯅ ꯑꯁꯨꯝꯅ ꯉꯛꯅ ꯍꯥꯏꯔꯛꯄꯁꯤ ꯎꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯦꯔꯤ, ꯇꯦꯠ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔꯒ ꯃꯔꯛꯇ ꯂꯩꯅꯔꯝꯂꯤꯕ ꯃꯔꯤꯗꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯅꯤ ꯇꯦꯠꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯕꯁꯦ꯫ ꯑꯗꯣ ꯃꯦꯔꯤ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯌꯦꯡꯉꯒ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯔꯗꯁꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯋꯥ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ, ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯞꯄꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯉꯁꯥꯏ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ, ꯃꯆꯥꯅꯨꯄꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯣꯂꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔ ꯊꯣꯔꯛꯄ ꯎꯕꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯄꯤꯖꯥ ꯆꯥꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯌꯦꯡꯉꯤ, ꯏꯃꯥ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯛꯑꯣ꯫ ꯋꯥꯜꯇꯔꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁ꯭ꯀꯥꯏꯂꯔꯗ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯃꯔꯝ ꯑꯗꯨꯅ ꯌꯥꯎꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯁꯨꯡꯂꯛꯄ ꯃꯦꯠꯁꯤꯡ ꯑꯗꯣ ꯌꯣꯜꯂꯨꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯁꯔꯨꯛ 3 ꯊꯣꯛꯅ ꯃꯥꯏꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯁꯔꯨꯛꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ, ꯂꯨꯄꯥ ꯂꯥꯛ 3.5 ꯍꯦꯟꯕ ꯄꯩꯁꯥ ꯉꯥꯛꯇꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯨꯒꯤ ꯆꯥꯡ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒ ꯈꯔ ꯆꯦꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯨꯄꯥ ꯂꯥꯛ 10,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯈꯥꯏꯗꯕ ꯌꯥꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯈꯔ ꯍꯟꯊꯔꯤꯕꯁꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯗ꯭ꯔꯥꯏꯚꯔꯅꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯗꯤ ꯔꯤꯛꯁ ꯑꯃ ꯄꯨꯔꯤꯕꯅꯤ, ꯃꯈꯣꯏꯗꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ, ꯗ꯭ꯔꯥꯏꯚꯔꯒꯤꯗꯃꯛꯇꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯄꯨꯊꯣꯛꯂꯤꯕꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯕꯤꯖꯤꯅꯦꯁ ꯑꯁꯦ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ? ꯒꯁꯅꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯗꯨꯅ ꯊꯝꯂꯝꯕꯒꯦ? ꯃꯥꯏꯛꯅ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯒꯁꯀꯤꯗꯃꯛꯇꯗꯤ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚꯔ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁꯣꯁ ꯍꯥꯏꯕꯗꯤ ꯆꯤꯀꯟ ꯁꯣꯁ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯃꯥꯒꯤ ꯃꯦꯠꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯍꯜꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯗ꯭ꯔꯥꯏꯚꯔ ꯅꯦꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯗꯤ ꯃꯦꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯁꯔꯀꯥꯔꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒꯅꯦ ꯋꯥꯜꯇꯔ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯅꯤꯡꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅꯁꯨ ꯒꯁ ꯍꯥꯠꯂꯝꯃꯣꯏꯗꯕꯅꯤ꯫ ꯃꯥꯏꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯧꯖꯤꯛ ꯍꯤꯡꯁꯥ ꯍꯣꯠꯂꯤꯉꯩ ꯑꯁꯤꯗ ꯑꯩꯁꯨ ꯋꯥ ꯑꯃ ꯍꯥꯏꯍꯧꯒꯦ, ꯃꯗꯨꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯞꯄ꯭ꯂꯥꯏꯌꯔꯗꯨꯒ ꯑꯩꯒ ꯌꯥꯅꯕꯗꯒꯤ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯕꯦꯆ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯐ꯭ꯔꯤꯗ ꯄꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯊꯪ ꯑꯩꯈꯣꯏꯅ ꯃꯦꯠ ꯁꯨꯡꯒꯗꯧꯔꯤꯕ ꯑꯁꯤꯗꯗꯤ ꯀꯦꯃꯤꯀꯦꯜ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯀꯥꯏꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ
ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯩꯁꯥ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯁꯤꯡꯉꯛꯂꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯖꯦꯁꯤꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯃꯈꯣꯏꯒꯤ ꯌꯦꯟꯊꯣꯛꯂꯤꯕ ꯄꯩꯁꯥ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯒꯤ ꯁꯣꯜ ꯑꯃꯗꯤ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯕ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯕ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯂꯣꯏꯅ ꯈꯥꯏꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯏꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯣꯖꯤꯠ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯃꯨꯛ ꯈꯥꯏꯗꯣꯔꯛꯈꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯣꯖꯤꯠꯅꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯃꯤꯑꯣꯏ 9ꯅꯤ ꯑꯩꯈꯣꯏꯒꯤꯃꯔꯝꯗ ꯈꯪꯂꯤꯕꯁꯦ ꯃꯤꯑꯣꯏ 9ꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯇ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯆꯤꯟ ꯀꯥꯡꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯕꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯦꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯃꯇꯦꯡ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯔꯝꯃꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯀꯔꯕꯥꯔ ꯑꯁꯤ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ ꯑꯃꯗꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯃꯦꯅꯦꯖ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯧ ꯑꯁꯤꯗ ꯅꯪꯅ ꯅꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯏꯊꯧ ꯇꯧꯕ ꯃꯇꯝꯗ ꯆꯪꯂꯤꯕ ꯈ꯭ꯔꯣꯁ ꯈꯨꯗꯤꯡꯃꯛ ꯑꯁꯤꯁꯨ ꯀꯔꯕꯥꯔ ꯑꯁꯤꯗꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯟꯗꯣꯡ ꯑꯁꯤꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯛ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯁꯔꯨꯛꯇꯒꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯖꯤꯟꯗꯨꯅ ꯂꯧꯊꯣꯛꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯈ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥꯒꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯋꯥꯜꯇꯔ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯃꯥꯏꯛ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯩꯁꯥ ꯁꯔꯨꯛ ꯑꯁꯤꯗꯒꯤꯁꯨ ꯑꯩꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅꯗꯤ ꯃꯥꯏꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯁꯦ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯔꯕꯥꯔ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯩ ꯃꯈꯣꯏꯗ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯀꯅꯨꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯥꯒꯤ ꯄꯩꯁꯥ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯅ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅ ꯍꯦꯟꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯏ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯍꯟꯊꯅ ꯐꯪꯂꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯅꯤꯡꯊꯧ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯍꯦꯛꯇ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ ꯖꯦꯁꯤ ꯅꯪꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯦꯟꯗ꯭ꯔꯤꯌꯥꯒ ꯇꯣꯛꯅꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯦꯟꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯒꯦ ꯖꯦꯁꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯄꯩꯁꯥ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯒꯁꯀꯤꯗꯃꯛꯇ ꯃꯦꯠ ꯁꯨꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯞꯇꯥ ꯑꯃꯗ ꯀꯦꯖꯤ 100-200 ꯍꯦꯟꯅ ꯁꯨꯡꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯀꯦꯖꯤ 10-20 ꯁꯨꯡꯕꯗ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯗꯣꯔꯕꯅꯤ ꯅꯪꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯀꯔꯕꯥꯔꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯀꯔꯕꯥꯔ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯃꯇꯝ ꯑꯃꯗ ꯒꯁꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯕꯤꯛꯇꯔ ꯍꯥꯠꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯒꯁꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯕꯒꯤꯗꯃꯛꯇ ꯕꯤꯛꯇꯔ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒꯁꯅ ꯕꯤꯛꯇꯔ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯂꯦ ꯒꯁꯀꯤ ꯀꯔꯕꯥꯔꯗ ꯕꯤꯛꯇꯔꯅ ꯒꯁꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯦꯠ ꯁꯨꯡꯂꯨꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯏ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯥꯏꯗꯨꯅ ꯕꯤꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯁꯨ ꯋꯥꯜꯇꯔꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯄꯣꯛꯈꯤ ꯃꯔꯝꯗꯤ ꯋꯥꯜꯇꯔ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯃꯥꯒꯤ ꯀꯔꯕꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯗ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯖꯦꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯃꯥꯏꯛꯇ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯖꯦꯁꯤꯗꯤ ꯋꯥꯈꯜ ꯋꯥꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 1,000,000 ꯌꯣꯟꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯊꯪꯒꯤꯁꯤꯟꯗ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃꯨꯕ ꯀꯥꯔ ꯐꯖꯕ ꯑꯃꯁꯨ ꯂꯩꯗꯨꯅ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯂꯩꯕꯤꯕ ꯀꯥꯔ ꯑꯃꯟꯕ ꯑꯄꯤꯛꯄꯗꯨ ꯑꯗꯨꯝ ꯊꯧꯔꯤ ꯃꯆꯥꯅꯨꯄꯥꯅꯗꯤ ꯀꯌꯥ ꯍꯔꯥꯎꯔꯝꯗꯦ ꯃꯄꯥꯒꯤ ꯀꯥꯔ ꯐꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯋꯥꯜꯇꯔꯁꯨ ꯃꯆꯥꯅꯨꯄꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤꯁꯨ ꯀꯥꯔ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯗꯨ ꯂꯩꯗꯨꯅ ꯄꯨꯔꯛꯈꯤ
ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯗ꯭ꯔꯤꯒꯦꯜꯗ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯂꯤꯗꯤꯌꯥ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯗꯤꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯅꯪꯕꯨ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯈꯔ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯗ꯭ꯔꯤꯒꯦꯜ ꯀꯝꯄꯅꯤꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯊꯝꯕ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯂꯤꯗꯤꯌꯥ ꯂꯥꯛꯈꯤ ꯂꯤꯗꯤꯌꯥꯅ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁ ꯒꯣꯗꯥꯎꯟꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯎꯅꯕ ꯆꯠꯈꯤ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯕꯨ ꯐꯥꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯥꯝꯅ ꯄꯥꯈꯠꯂꯕ ꯂꯤꯗꯤꯌꯥꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯥꯏꯛꯇ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯒꯣꯗꯥꯎꯟꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯒꯅꯦ ꯃꯥꯏꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯣꯏꯒꯤ ꯑꯅꯧꯕ ꯀꯦꯃꯤꯀꯦꯜ ꯁꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯔꯝꯗꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯏꯇꯣꯝꯗꯅ ꯅꯥꯊꯩꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯝꯂꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯁ꯭ꯇꯣꯔ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯂꯣꯏꯅ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯑꯩ ꯄꯤꯕ ꯉꯝꯃꯔꯣꯏ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯑꯃ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯅ ꯀꯥꯔ ꯋꯥꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯈꯥꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯅꯧꯕ ꯀꯥꯔꯁꯤꯡ ꯑꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ ꯑꯄꯥꯝꯕꯗ ꯃꯍꯥꯛ ꯊꯤꯡꯕ ꯉꯝꯂꯝꯗꯦ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯅꯧꯕ ꯀꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯅ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯅꯧꯕ ꯑꯅꯤꯁꯦ ꯑꯩꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯔꯒ ꯂꯩꯕ ꯅꯠꯇꯦ ꯀꯥꯔ ꯑꯅꯤꯃꯛ EMIꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯔ ꯑꯅꯧꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯆꯤꯡꯅꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯜꯇꯔꯗ ꯋꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯑꯃꯨꯛ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯋꯥꯜꯇꯔꯒꯤ ꯃꯃꯥꯡ ꯃꯅꯤꯡ ꯊꯠꯇꯨꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯀꯥꯏꯂꯔ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯃꯇꯣꯟꯗ ꯌꯥꯝꯅ ꯆꯥꯛꯅ ꯈꯥꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔꯒꯤ ꯕꯦꯗꯔꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯦ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤꯔꯥ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯅꯕꯒꯤꯗꯃꯛꯇ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯕꯨ ꯕꯣꯔꯗꯤꯡꯗ ꯊꯝꯁꯦ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯍꯥꯛ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯄꯥꯁ ꯇꯧꯕꯒꯗꯤ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯅꯪꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯤꯛꯇ ꯈꯔ ꯊꯋꯥꯏ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕꯗꯤ ꯀꯌꯥꯝ ꯀꯥꯏꯕꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯀꯅꯥꯝꯇꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯔꯣꯏ ꯍꯦꯡꯇꯁꯨ ꯀꯅꯥꯝꯇꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯔ ꯋꯥꯁ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯦ ꯏꯆꯥ ꯏꯁꯨꯁꯨ ꯉꯥꯎꯁꯤꯟꯅꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯕꯥꯔꯗꯦꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯅꯕ ꯑꯃꯠꯇ ꯁꯤꯜꯂꯨ ꯁ꯭ꯀꯥꯏꯂꯔꯁꯨ ꯌꯥꯅꯤꯡꯗ ꯇꯧꯅꯤꯡꯗ ꯋꯥꯜꯇꯔꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ ꯍꯦꯡ ꯑꯃꯗꯤ ꯒꯣꯃꯦꯁ ꯒꯁꯀꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤ ꯑꯃꯗꯤ ꯀꯅꯥ ꯀꯅꯥ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯊꯤꯖꯤꯜꯂꯝꯃꯤ ꯒꯁꯀꯕꯨ ꯍꯦꯛ ꯃꯔꯤ ꯂꯩꯅꯩ ꯅꯠꯇ꯭ꯔꯒꯅ ꯒꯁꯀꯕꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯣꯃꯦꯁ ꯑꯃꯗꯤ ꯍꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯖꯤꯜꯂꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯒꯣꯗꯥꯎꯟꯗ ꯂꯩꯍꯧꯕꯤ ꯂꯤꯗꯤꯌꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯈꯔ ꯆꯤꯡꯅꯩ ꯒꯣꯃꯦꯁꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯤꯀꯤ ꯊꯤ ꯃꯥꯜꯂꯤ ꯃꯍꯥꯛꯅꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯡ ꯅꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯕ ꯒꯁꯀꯤ ꯀꯦꯁ ꯑꯗꯨ ꯀꯝꯗꯧꯔꯕꯒꯦ ꯃꯗꯨꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯃꯔꯝꯗꯤ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯁꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯒꯁꯅ ꯀꯝꯗꯧꯅ ꯀꯔꯕꯥꯔ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯂꯕ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯏꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯦꯟꯕꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯃꯛꯁꯨ ꯌꯥꯎꯗꯨꯅ ꯃꯥꯏꯛ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯊꯤꯖꯤꯟꯕ ꯍꯧꯔꯕꯅꯤ ꯒꯣꯃꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯒꯁꯅ ꯌꯣꯜꯂꯝꯕ ꯕ꯭ꯂꯨ ꯃꯦꯠ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯌꯣꯟꯕ ꯍꯧꯔꯦ ꯍꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯌꯣꯜꯂꯛꯂꯤꯕ ꯕ꯭ꯂꯨ ꯃꯦꯠ ꯑꯁꯤꯗꯤ ꯒꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡ ꯀꯥꯡꯕꯨꯅ ꯍꯥꯟꯅꯗꯒꯤ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯂꯦꯝꯍꯧꯕ ꯃꯦꯠꯁꯤꯡ ꯑꯗꯨ ꯌꯣꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯦꯠ ꯁꯨꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯒꯁꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯦꯠ ꯌꯣꯜꯂꯛꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯒꯁꯀꯤꯗꯃꯛꯇ ꯍꯥꯟꯅꯗꯒꯤ ꯃꯦꯠ ꯁꯨꯡꯂꯝꯕ ꯍꯩꯁꯦꯟꯕꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒꯦꯡꯗ ꯌꯥꯎꯍꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯍꯟꯗꯛ ꯌꯣꯜꯂꯛꯂꯤꯕ ꯕ꯭ꯂꯨ ꯃꯦꯠ ꯑꯁꯦ ꯑꯩꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯗꯨꯅ ꯇꯦꯁ ꯇꯧꯍꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯒꯁꯅ ꯌꯣꯜꯂꯝꯕ ꯃꯦꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯔꯤꯖꯜ ꯐꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯦꯡꯇ ꯍꯥꯏꯔꯛꯏ
ꯍꯦꯡ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯦꯡ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯒꯁꯀꯤ ꯀꯦꯁ ꯑꯁꯤꯗ ꯎꯠꯂꯤꯕ ꯅꯪꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯅꯪꯒꯤ ꯍꯩꯁꯤꯡꯕꯁꯤꯡ ꯑꯁꯦ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯍꯥꯞꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯡ ꯅꯪ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯋꯥꯠꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯁꯦ ꯅꯪꯅ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯅꯀꯣꯛꯇꯤ ꯈꯔ ꯁꯥꯔꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯀꯦꯁ ꯑꯃꯈꯛꯇ ꯅꯠꯇꯦ ꯅꯪꯅ ꯄꯥꯏꯒꯗꯧꯔꯤꯕꯁꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯦꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁ ꯑꯁꯦ ꯂꯧꯕ ꯇꯥꯔꯕꯗꯤ ꯅꯪ ꯐꯤꯜꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯐꯤꯁꯇ ꯂꯩꯕ ꯇꯥꯕꯅꯤ ꯐꯤꯜ ꯑꯦꯖꯦꯟꯠꯁꯤꯡ ꯑꯁꯦ ꯅꯪꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯦꯡꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛꯀꯤ ꯄ꯭ꯔꯃꯣꯁꯟ ꯑꯁꯤꯗ ꯑꯩꯅ ꯌꯥꯗꯦ ꯄ꯭ꯔꯃꯣꯁꯟ ꯂꯧꯗꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯃꯣꯁꯟ ꯑꯁꯦ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯑꯅꯧꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯀꯥꯡ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄꯒꯤ ꯃꯤꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯠ ꯁꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯟꯅ ꯍꯜꯂꯝꯃꯒꯦ ꯅꯪ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯌꯨꯝꯗ ꯕꯔꯊꯗꯦ ꯄꯥꯔꯇꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯇꯧꯔꯝꯗ꯭ꯔꯦ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯍꯪꯂꯛꯏ ꯀꯔꯤ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯕꯒꯦ ꯀꯩꯝꯇ ꯁꯤꯟꯗ꯭ꯔꯕ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯔꯤ ꯑꯃꯗꯤ ꯍꯦꯡꯁꯨ ꯂꯝꯕꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯗꯤ ꯀꯌꯥ ꯍꯔꯥꯎꯔꯝꯗꯦ ꯃꯍꯥꯛꯇꯤ ꯄꯥꯔꯇꯤ ꯑꯃꯒꯤ ꯑꯁꯥꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯑꯃꯗꯤ ꯍꯦꯡꯅ ꯋꯥꯜꯇꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯅ ꯀꯥꯔ ꯊꯧꯔꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩꯅ ꯊꯕꯛꯀꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯕꯁꯦ ꯅꯪ ꯀꯌꯥ ꯏꯍ ꯍꯔꯥꯎꯗꯕ ꯃꯥꯜꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯔꯤꯁꯦ ꯐꯖꯕ ꯋꯥꯔꯤ ꯅꯠꯇꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯍꯦꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯉꯦ ꯋꯥꯜꯇꯔꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯋꯥꯜꯇꯔ ꯐꯣꯟ ꯑꯅꯤ ꯄꯥꯏꯔꯤꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯠꯇꯦ ꯁ꯭ꯀꯥꯏꯂꯔꯅꯤ ꯍꯦꯡꯇꯤ ꯁ꯭ꯀꯥꯏꯂꯔꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯁ꯭ꯀꯥꯏꯂꯔ ꯃꯦꯔꯤ ꯍꯦꯡ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯡꯒꯤ ꯑꯅꯧꯕ ꯄ꯭ꯔꯃꯣꯁꯟ ꯐꯪꯕ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ ꯑꯅꯧꯕ ꯀꯥꯔ ꯑꯃ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯃꯥꯒꯤ ꯀꯥꯔ ꯑꯅꯧꯕꯗꯣ ꯊꯧ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯃꯔꯤꯗꯣ ꯀꯅꯥꯅꯣ ꯀꯄꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯈꯪꯂꯝꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯅꯤ ꯑꯩꯅ ꯀꯦꯟꯁꯔ ꯅꯥꯈꯤꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯃꯤꯟꯅꯈꯤꯕꯗꯣ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯦꯟꯁꯔ ꯑꯗꯨꯒꯤ ꯁꯔꯖꯔꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯡꯒꯤ ꯃꯊꯛꯇ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯈꯤꯕ ꯍꯦꯡꯅ ꯅꯣꯡꯃꯩ ꯄꯥꯟꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯡ ꯏꯕꯥꯅꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯌꯥꯎꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯨꯡꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯆꯍꯤ 51 ꯁꯨꯕꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯀꯦꯟꯁꯔꯒꯤ ꯔꯤꯖꯜꯠ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯦꯟꯁꯔꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯝꯇ ꯆꯥꯅꯤꯡꯈꯤꯗꯦ ꯑꯣꯄꯔꯦꯁꯟ ꯐꯥꯎꯕ ꯇꯧꯅꯤꯡꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯤ ꯍꯦꯡ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯌꯥꯅꯤꯡꯗ ꯁꯔꯖꯔꯤ ꯇꯧꯈꯤ ꯁꯔꯖꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯁꯤꯅꯤꯡꯆꯦꯠꯇ ꯍꯤꯡꯍꯧꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯅꯗꯤ ꯌꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯂꯤꯗꯤꯌꯥꯅ ꯃꯥꯅ ꯄꯤꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯖꯦꯁꯤ ꯂꯥꯛꯈꯤ ꯖꯦꯁꯤꯅ ꯒꯣꯗꯥꯎꯟꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯅꯤ ꯑꯗꯨꯕꯨ ꯂꯤꯗꯤꯌꯥꯅ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯊꯥꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯪꯂꯛꯏ ꯃꯥꯏꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯃꯥꯏꯛꯀꯤ ꯌꯨꯝꯅꯥꯛꯅ ꯀꯔꯤꯅꯣ ꯖꯦꯁꯤꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯡꯅ ꯖꯔꯅꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤꯀꯣ ꯊꯕꯛꯁꯦ ꯉꯟꯇꯥ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈꯤꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯂꯩꯒꯨꯝꯁꯤ ꯑꯗꯨꯕꯨ ꯂꯤꯗꯤꯌꯥꯅ ꯃꯥꯏꯛꯀꯤ ꯌꯨꯝꯅꯥꯛ ꯑꯃꯗꯤ ꯃꯥꯏꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯦꯁꯤꯗ ꯊꯥꯖꯔꯝꯗꯦ ꯖꯦꯁꯤꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯏꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯃꯥꯏꯀꯦꯜ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯗꯤꯌꯥꯅ ꯖꯦꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯦ ꯍꯪꯗ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯤꯀꯦꯜꯒꯤ ꯕꯦꯔꯦꯜꯁꯤꯡ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯕꯦꯔꯦꯜ ꯑꯁꯦ ꯃꯁꯤ ꯅꯈꯣꯏꯒꯤ ꯕꯦꯔꯦꯜꯅꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯐꯣꯔꯛ ꯂꯤꯞ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯑꯗꯨꯕꯨ ꯂꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯑꯗꯨ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯊꯥꯡꯊꯔꯛꯄ ꯃꯇꯝꯗ ꯕꯦꯔꯦꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯦꯠꯂꯤꯕ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯎꯕꯗ ꯂꯤꯗꯤꯌꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯇꯧꯔꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯂꯤꯗꯤꯌꯥ ꯑꯃꯗꯤ ꯖꯦꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯈꯣꯏꯗ ꯁꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯁꯤ ꯌꯧꯅ ꯀꯨꯞꯊꯅ ꯁꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯜꯂꯨꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯑꯃꯗꯤ ꯋꯥꯜꯇꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯁ꯭ꯀꯥꯏꯂꯔꯁꯦ ꯃꯦꯔꯤꯅ ꯍꯥꯏꯔꯛꯄꯗꯗꯤ ꯅꯣꯡꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯎ ꯂꯥꯎꯏ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯥꯟꯅꯗꯁꯨ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯥꯟꯅꯗꯤ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯁ꯭ꯀꯥꯏꯂꯔ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯦꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯕꯤꯌꯨ ꯑꯗꯨꯒ ꯊꯦꯔꯥꯄꯤꯁ ꯑꯃꯗꯁꯨ ꯋꯥꯔꯤ ꯁꯥꯅꯍꯜꯂꯨ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟ ꯑꯁꯦ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯦ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯖꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁ꯭ꯀꯥꯏꯂꯔꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯋꯥꯜꯇꯔꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯆꯥꯁꯤꯡꯁꯦ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯂꯥꯞꯄ ꯃꯐꯝꯗ ꯊꯝꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯒꯁ ꯁꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯒꯁ ꯁꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯪꯒꯤ ꯀꯔꯕꯥꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ ꯑꯁꯤꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯍꯥꯏꯒꯅꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯃꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯄꯨꯟꯁꯤ ꯑꯁꯤꯒ ꯑꯩꯅ ꯇꯣꯈꯥꯏꯅ ꯊꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯄꯨꯟꯁꯤꯗ ꯀꯩꯁꯨ ꯁꯣꯛꯍꯜꯂꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯦꯔꯤ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯉꯥꯎꯕꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯍꯥꯏꯔꯤꯁꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯈꯤꯁꯤ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯑꯩꯁꯨ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤꯁꯨ ꯅꯈꯨꯠꯇ ꯏ ꯇꯩꯔꯦ ꯑꯩꯒꯤꯁꯨ ꯏꯈꯨꯠꯇ ꯏ ꯇꯩꯔꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯈꯨꯠꯇ ꯏ ꯇꯩꯔꯦ ꯍꯥꯏꯔꯤꯕꯁꯦ ꯇꯦꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯔꯥ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯅꯪꯅ ꯇꯦꯠꯄꯨ ꯁꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯏꯃꯨꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯑꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯕ ꯇꯥꯔꯕꯗꯤ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯦ ꯈꯟꯒꯅꯨ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯅꯥꯗꯅꯣꯃ ꯂꯤꯔꯨꯔꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯍꯥꯏꯔ ꯗ꯭ꯔꯒ ꯁꯥꯕ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯨꯕꯒꯤ ꯊꯕꯛꯇ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯤꯕꯨ ꯁꯣꯛꯍꯟꯕ ꯃꯤꯕꯨ ꯀꯤꯍꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯕꯅꯤ ꯅꯪꯒꯨꯝꯅ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯑꯩꯈꯣꯏꯅꯤ ꯂꯩꯐꯝꯁꯤꯗ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯥꯁꯤꯡꯁꯦ ꯊꯝꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯕ ꯄꯥꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯌꯨꯛꯅꯤ ꯋꯥꯜꯇꯔ ꯃꯇꯣꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯖꯒꯥ ꯑꯗꯨꯗ ꯃꯥꯏꯛ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤꯅ ꯃꯥꯅ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯕꯦꯔꯦꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯦꯠꯍꯧꯕ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯐꯣꯇꯣ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯕꯦꯔꯦꯜ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯊꯦꯠꯂꯤꯕ GPS ꯇ꯭ꯔꯦꯀꯔ ꯑꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯦꯗ꯭ꯔꯤꯒꯦꯜ ꯑꯃꯗꯤ ꯂꯤꯗꯤꯌꯥꯗꯒꯤ ꯊꯣꯔꯛꯈꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯁꯨꯡꯅꯅꯕ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯐꯪꯕ ꯉꯝꯂꯔꯣꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯅꯧꯕ ꯀꯦꯃꯤꯀꯦꯜ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯃꯔꯝꯗꯤ ꯒꯁꯀꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯃꯤꯀꯦꯜ ꯁꯞꯄ꯭ꯂꯥꯏ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯥꯏꯛꯅ ꯖꯦꯁꯤꯒꯤ ꯐꯣꯇꯣꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯗꯣꯔꯦ ꯖꯦꯁꯤ ꯄꯨꯂꯤꯁꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯖꯣꯞ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯅ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯊꯨꯞꯅ GPS ꯇ꯭ꯔꯦꯀꯔ ꯑꯁꯦ ꯍꯥꯞꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯕꯦꯔꯦꯜ ꯑꯗꯨ ꯍꯦꯛ ꯊꯥꯡꯊꯕ ꯃꯇꯝꯗ ꯎꯒꯗꯕ ꯃꯑꯣꯡꯗ ꯀꯩꯁꯨ ꯍꯥꯞꯄꯣꯏ GPS ꯇ꯭ꯔꯦꯀꯔ ꯑꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯃꯤꯅ ꯍꯦꯛ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯅ ꯍꯦꯛ ꯕꯦꯔꯦꯜ ꯑꯗꯣ ꯃꯆꯤ ꯂꯦꯡꯂꯨꯕ ꯃꯇꯝꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯒꯗꯕ ꯃꯐꯝꯗꯅꯤ GPS ꯇ꯭ꯔꯦꯀꯔ ꯑꯁꯦ ꯊꯝꯂꯝꯂꯤꯕꯁꯦ ꯑꯗꯣ ꯖꯦꯁꯤ ꯕꯦꯔꯦꯜ ꯑꯁꯤ ꯈꯛꯇꯪꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯕꯦꯔꯦꯜ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯔꯦꯜ ꯄꯨꯝꯅꯃꯛꯇ GPS ꯇ꯭ꯔꯦꯀꯔ ꯌꯥꯎꯍꯧꯕ꯭ꯔꯥ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯕꯦꯔꯦꯜ ꯑꯃꯈꯛꯇꯪ ꯌꯦꯡꯂꯛꯏ ꯑꯩꯅ ꯍꯦꯛ ꯌꯧꯕꯒ ꯂꯤꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯑꯗꯣ ꯑꯩꯅ ꯊꯥꯡꯊꯔꯨꯏ ꯑꯗꯨꯒ GPS ꯇ꯭ꯔꯦꯀꯔ ꯑꯗꯣ ꯂꯤꯗꯤꯌꯥꯅ ꯍꯦꯛ ꯎꯔꯛꯄꯗꯒꯤ ꯂꯤꯗꯤꯌꯥꯗꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯂꯣꯏꯁꯜꯂꯝꯃꯒ ꯍꯜꯂꯛꯄꯅꯤ
ꯃꯥꯏꯛꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯖꯦꯁꯤ ꯍꯟꯗꯛ ꯑꯃꯨꯛꯀ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯛꯎ GPS ꯇ꯭ꯔꯦꯀꯔ ꯑꯁꯦ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯛꯈꯤꯕꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯂꯤꯗꯤꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯛꯄꯅꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯂꯤꯗꯤꯌꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥꯏꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯄꯪꯉꯤꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ GPS ꯇ꯭ꯔꯦꯀꯔ ꯑꯗꯣ ꯄꯨꯂꯤꯁꯅ ꯍꯥꯞꯄꯝꯕ ꯇ꯭ꯔꯦꯀꯔ ꯅꯠꯇꯦ ꯃꯗꯨ ꯂꯤꯗꯤꯌꯥꯅ ꯍꯥꯞꯄꯅꯤ ꯃꯔꯝꯗꯤ ꯂꯤꯗꯤꯌꯥ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯕ ꯄꯥꯝꯗ꯭रे ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯕꯦꯔꯦꯜ ꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯀꯦꯃꯤꯀꯦꯜ ꯄꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯀꯦꯃꯤꯀꯦꯜ ꯄꯤꯗꯅꯕ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯃ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯂꯝꯍꯥꯡ ꯑꯃꯗ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯒ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯈꯪꯂꯕꯅꯤꯅ ꯂꯤꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯁꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯀꯩꯝꯇ ꯁꯦꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯃꯁꯤꯒꯤ ꯂꯤꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯃꯒꯨꯟ ꯐꯖꯅ ꯈꯪꯗ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯀꯤꯒꯅꯤ ꯃꯥꯏꯛꯅ ꯂꯤꯗꯤꯌꯥ ꯍꯥꯠꯄ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯖꯦꯁꯤꯅ ꯈꯥꯝꯃꯤ ꯃꯥꯏꯛ ꯑꯩꯈꯣꯏꯅ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯔꯣꯏꯅꯦ ꯃꯔꯝꯗꯤ ꯂꯤꯗꯤꯌꯥ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯃꯦꯠ ꯁꯨꯡꯅꯅꯕ ꯀꯦꯃꯤꯀꯦꯜ ꯑꯝꯇ ꯐꯪꯉꯔꯣꯏ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯂꯤꯗꯤꯌꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯉꯝ ꯑꯔꯥꯏ ꯆꯨꯕꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯦ ꯁꯣꯅꯣ ꯆꯨꯕ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯦꯜꯗ ꯂꯩꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯣꯏꯁꯤꯜꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ GPS ꯇ꯭ꯔꯦꯀꯔꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯍꯥꯞꯄꯝꯕ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ GPS ꯇ꯭ꯔꯦꯀꯔꯁꯤꯡ ꯑꯗꯣ ꯂꯤꯗꯤꯌꯥ ꯃꯁꯥꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯄꯨꯂꯤꯁꯅ ꯃꯥ ꯀꯩꯁꯨ ꯁꯦꯟꯅꯗꯦ ꯃꯥꯏꯛꯀꯤ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯥꯔꯠꯅꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯣꯠ ꯇꯧꯗꯨꯅ ꯂꯤꯗꯤꯌꯥ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯃꯁꯦꯟ ꯕꯣꯠ ꯇꯧꯗꯨꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯁꯤ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔ ꯅꯪꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕꯒꯦ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤ ꯍꯥꯠꯄ ꯁꯨꯕ ꯑꯝꯇ ꯇꯧꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜꯒꯤ ꯁꯄ꯭ꯂꯥꯏ ꯑꯁꯤꯁꯨ ꯋꯥꯠꯍꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯆꯥꯎꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯤꯐꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯆꯠꯅꯅꯕ ꯊꯣꯛꯂꯛꯈꯤ ꯖꯦꯁꯤꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯋꯥꯜꯇꯔꯗ ꯘꯔꯤ ꯑꯃ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯍꯦꯄꯤ ꯕꯔꯊꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯌꯨꯝꯗ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯝꯗ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯈꯣꯏ ꯀꯀꯥ ꯍꯦꯡꯀꯤ ꯃꯌꯨꯝꯗ ꯊꯝꯂꯝꯂꯕꯅꯤ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯔꯁꯅꯨ ꯑꯗꯣ ꯁ꯭ꯀꯥꯏꯂꯔ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯈꯔ ꯂꯥꯛꯂꯒꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯅꯪ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯕ ꯉꯝꯗꯣꯏ ꯅꯠꯇ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯁꯨ ꯍꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯨꯔꯛꯑꯣ ꯑꯩ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯔꯒꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯗꯨꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯃꯨꯡ ꯆꯪꯉꯝꯃꯒꯦ ꯅꯪꯁꯨ ꯆꯪꯉꯛꯑꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯋꯥꯜꯇꯔ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯖꯦꯁꯤꯅ ꯄꯤꯔꯛꯈꯤꯕ ꯘꯔꯤ ꯑꯗꯣ ꯁ꯭ꯀꯥꯏꯂꯔꯗ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯌꯦꯡꯉꯨ ꯘꯔꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯕꯥꯔꯊꯗꯦ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯕꯥꯔꯊꯗꯦ ꯒꯤꯐ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯈꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯋꯥꯈꯜ ꯍꯣꯡꯂꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯣꯡꯂꯛꯈꯤꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ